ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯦꯗꯤ ꯇꯧꯕ ꯍꯧꯕꯅꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯗꯒꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯟꯗꯕꯁꯨ ꯀꯟꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯗꯃꯥꯟ ꯃꯃꯥꯅꯤꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦꯕ ꯃꯔꯝꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯈꯛ ꯁꯥꯡꯅ ꯃꯥꯏ ꯊꯝꯕꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯕ꯭ꯂꯣꯛꯅꯤ ꯂꯨꯍꯣꯡꯐꯝꯗ ꯅꯪꯕꯒꯤ ꯍꯥꯏꯗꯤ ꯂꯨꯍꯣꯡꯐꯝꯗ ꯀꯃꯥꯏ ꯇꯧꯋꯤ ꯃꯥꯟꯅꯕ ꯍꯣꯏ ꯃꯤ ꯃꯌꯥꯝ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯑꯩꯈꯣꯏꯁꯦ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯨꯏꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯁꯤꯅ ꯌꯨꯝꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯧꯔꯤꯅꯦꯕ ꯕꯣꯔꯥ ꯀꯣꯕꯤ ꯂꯩꯁꯠꯄꯒꯤ ꯕꯣꯔꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯧꯕꯅꯤ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯑꯒ ꯄꯤꯁ ꯄꯤꯁꯇ ꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯁꯤ ꯀꯥꯡꯍꯧꯒꯤ ꯄꯣꯠ ꯁꯣꯏꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯀꯥꯡꯍꯧ ꯉꯧꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯈꯔ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯔꯦꯗꯤ ꯇꯧꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯊꯣꯡꯕꯒꯤ ꯑꯗꯨꯒ ꯆꯐꯨ ꯂꯩꯔꯝꯕꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧꯕ ꯍꯧꯔꯦ ꯆꯥꯛꯄꯨꯗꯤ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯣ ꯏꯟꯖꯥꯡꯗꯣ ꯉꯥ ꯉꯧꯕꯒꯤ ꯊꯥꯒꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯥꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕꯅꯦꯕ ꯚꯣꯏꯁꯇꯣ ꯑꯩꯅ ꯚꯣꯏꯁ ꯑꯣꯏꯅ ꯉꯥꯡꯖꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯂꯥꯡꯕꯅꯤꯅ ꯑꯩꯅ ꯍꯥꯞꯇ꯭ꯔꯕꯅꯤ ꯑꯗꯨ ꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯈꯔ
ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯒꯦ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯟꯅ ꯄꯤꯖꯔꯤꯅꯦꯕ ꯃꯄꯥꯟꯗꯀꯣ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯥꯔꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤꯅꯦꯕ ꯃꯅꯤꯄꯨꯔꯒꯗꯤ ꯃꯥꯟꯅꯔꯝꯃꯔꯣꯏ ꯀꯁꯥꯔꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯅꯣꯡꯃ ꯃꯃꯥꯡꯗꯅꯦ ꯂꯥꯛꯄꯁꯤꯡꯗꯣ ꯂꯣꯏ ꯄꯤꯖꯅꯩꯌꯦꯕ ꯆꯥꯛꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯤꯖꯅꯩꯁꯦ ꯍꯥꯏꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯄꯤꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯎꯔꯒ ꯍꯜꯂꯛꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯗꯤ ꯁꯥꯡꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ